Kamjong district ki manung sanalaiba nambisada hauriba Yongchak Pambi Shing Samilups koba tin makhal ama tabana maram oiraga Yongchak Pambi ayamba kangduna siba thengnari hiramasigi matangda nambisagi village authority Samuel na phongdorakpada khul asigi achoba senthok lambi ama oiriba Yongchak asi chahi khara asida tin taba maramna kangduna siri kumsi sahigi oina su khul asida Yongchak amata panba ngamdre khun asida leiriba yumthong khudingi yamdrabada Yongchak Pambi kunthra thaduna Palakpa matamda Pambi amada lupa lising kundaki tadana fangduna masa masu lairik tamhan bagaloinana imungi laitalaira punarambani khul asida Yongchak Shing asi pandaba maramna Khunja Shing ayamba Mipainare hiramasigi matangda mari leinaba laingaki department na athubada midyang sangbiduna Khunja Shing gi awaba ase kokhanbiu haina pungning chingsilakle kumsi sidi ama upandre ase media person king ase ngasi laga urisine tinsu hujiksu chabase Pambi kharadi loin chathokre hujiksu kharasu chari maduna एकोई अवाबसी कंसर्न डिपार्टमेंट और सरकार कर्म तौरगा मतें खरा पीबीओ हाबिसी एकोई अपाम्बनी नत्रबदी एकोई अवाबसी मसीगी इनकम सिदगी फंगदबसीदी लेत्रबनीना नेक्स्ट ईयर की दमकते याम अवाब अमा उई मसी खगदनते कोमला पाम्बिसो हानदे सिदा याम लेरमबनी नंबिसा रंफोय हाबिसी कंगपा असीसी कोमलागी मफमनी मदुबो कोमलासो लोइना सिग्रे तीन चारगा मदु हुजिती कोमलागी इनकम अमा हो लेत्रे मरोइना योंगचाक सिदगी इनकम लापनी अदो हंदक चहीददी तीन चाबगी लोइना लोइसिन बिग्रे महे अमहु पांद्रे युमलांग मदा कुन यामदबसिंगना तरा मंगा कुंथ्रा फार्म तौबसिंग यावी हुजिक हुजिक अनकपता ओइना सि युम मनक सि उच्चबने